पाउजेद युमफम ओइबा मरोइबा पाउ खराब दे तौजरे सही सिगी ओइदा फेरजोल डिस्ट्रिक्ट दा कोविड नमी अमदा सीद्री सेक्शन ब वाट ब साथी ब बैरन ओइबना पॉजिटिव हेंगलकपने कोविड-19 पेंडेमिक असे मियामना मतम सांगदा लांथेंग नतुना लाकपा असिना लाइचदा सिगी लांथेंग दा लाइथोरकपगुमना तौरकले फेस मास्क उपदबा अमदि खोचा सिंग हमदोक्तबा असिना लाइचत असिन हेना संदोकनिंगाई ओइरकले कुमजा लिसिंग अनि कुनमथोई औगलकपदगी फेरजोल डिस्ट्रिक्ट दा कोविड लाइचत ना भरम ओइदना मियोई अमदा सीबा लैत्रे इम्फाल वेस्ट डिस्ट्रिक्ट दा मियोई चहुम निफुगा मंगा सीदुना ख्वाइदगी मसिंग जामना सीरी आइना मणिपुर लैहाकी हेल्थ डायरेक्टर के राजोना आइख्रे ngasi lamphel fata leiba directorate of health services ke office ta pami sing una bada director na wapam asi phangdok tuna se minister en beren gilising makha da laingak asina lamdap masida covid laisida asi laksin na makal makha kaya ge thabak baikhatuna lakle minister mla amadi lekai gi club amadi lupsing ge makha da tongan tongan ba mafam ta covid vaccine pak sana ka thopagi thabak khumang jobsin na sangchile district sing da jumthong kuding changda covid test tawagi thabak jathari test tawa mising यांगलकपगी मतुंगिना पॉजिटिव ओइबा मी की मसिंगसु हेंगलकले मसिदम यामना नुंगनांगनिंगै ओइदे आइके मांगहाय हानना कोविड टेस्ट तौबद थोगो आबे यारमदब मियोय क्यामरम हाउजिक थोलक्तुना टेस्ट तौरे होम आइसोलेशन दा लेरिबा सिंग निंथिना लाइंग चथारी मखोइदा विटामिन टैबलेट ऑक्सीमीटर हैंड सैनिटाइजर अमदि 3 लेयर की फेस मास्क लेंगा पीरे कोविड नाबदगी नोंगमगी फगलकबा चांग असि चमरीदगी चमंगा फावो यौरे लाइजरासी अथुबद खांगदोक्तना खुदक्ता लायंगसा थपासिन हेना फबा ओइगने पेंडामिक से मियामना मतम सांगनदगी थेंगना तुप लाकपा असिद लाइजत असिदगी ngaktoknaraba thorang singdagi मियामना लाइथोरकपगुमना तौरकली कोविड की फर्स्ट वेव दगी सेकंड वेव लाखरे लाइजरासी लक्षण थम मणिपुर लाइका हायंगदगी अकनबा लॉकडाउन लाउथोखरे मासिदा डिस्ट्रिक्ट एडमिनिस्ट्रेशन न चपचाबा थबक पांगथोकनिंगी फेस मास्क उपतबा अमदे कोविड एप्रोप्रिएट बिहेवियर खाना चतबा यावरिबा असि तहनिंगदे लेगा के अब याउतना लनाई म्यूसिन टेस्टिंग के सिजनरिबा असि लोना जादे मसि सिनधनबा लेगा की मैकेदगी अनिरक हना नोटिस थोखरबने कोविड लाइसेंस असिदगी गाथोनरबा मियामना कोविड एप्रोप्रिएट बिहेवियर ngana satpiyu फर्स्ट डोज अमसो सेकंड डोज की वैक्सीन बपुंग फरा काथोपियो नियम चुमना फेस मास्क उपियो सोशल डिस्टेंसिंग आकपियो लाइसेंस असि नोक्सितसु सांदोरकलबनिना यमदा लेरबसु फेस मास्क उपियो थोंग थौनाव मरंग कैन आंगदोपियो आइके अतोप पाउ अमदना उत्तर प्रदेश जेल द लेबा बंदी तरागा हुमदोय इंटरिम बेल पीख्रबसु थादोक्तबगी सुप्रीम कोर्ट ना सोमतो केस लाखुरख्रे उत्तर प्रदेश की अग्रा सेंट्रल जेल द मिहान मिपुन के केस कमरी लेना लेबा बंदी तरागुमदो सुप्रीम कोर्ट ना हौकेबे जुलाई 9 द थोखिबा थादोखिबा जानबा इंटरिम बेल पीख्रबसु हौजिक फाउबा लैथोक लेसिन तौदुना थादोक्तना थंबगी मतंगदा अपेक्स कोर्ट असिना स्टेट अथॉरिटी की मददता सोमतो केस लाखुरख्रे एन एजेंसी की पाउन फंगदोगले मासागी सही तरह का मरी दगी कुनिथोई की मरकत लेबा बांदी सिंह असि हौकिबा लिसिंग अनि तरह का तरह के फेब्रुआरी थादगी सही के मार्च था फावदा थोकिबा तोहन तोंगानबा मर्डर केस का मरी लेना स्टेट के सेंट्रल जेल असिदा अथॉरिटी अचौबा दायित्व लौरगा थमलकपा खाक्तनी आइना एजेंसी की पाव अदुना नहुना निंगसिंगले मखोई की मरकत जुवेनल ओइब बांदी सिंह यावबना मरम ओइदुना जुवेनल जस्टिस बोर्ड न जेल दगी थादोखिनबा स्टेट अथॉरिटी द रिकमेंड तौखिबा अमते बांदी सिंह की मरकत अनाबा यौरकपा नमरम ओइदुना जेल द थंबा यादबगी येंगलगा मिसंग बिखाई नाइदबा मोंग द बंदी पुनमक इंटरिम बेल पीदुना थादोकनबा बंदी सिंह महूत सिनबा ओगलना मुप तौबदगी जुलाई 9 द अपेक्स कोर्ट असिन इंटरिम बेल पीखिबनि हाइरे मियान मिपुन की थौदोक थोकपा मतमदा बंदी सिंह असि सही 19 की मखादा लेरमबदगी हौजिक सही 19 सुरकलबा बंदी यावरबनेना जुवेनाइल ngakto ओइरे हाइदन अपेक्स कोर्ट असिन इंटरिम बेल पीखिबनि इंटरिम बेल पीरबा फावबदा जेल अथॉरिटी न थादोरक्त्रे हाइना मीडिया रिपोर्ट तौरकपदगी रिपोर्ट असि चीफ जस्टिस एमबी रामानंद कुपना यंगसिलगा सोमतो ओइना कंप्लेनेंट जाउदना कोर्ट की पावर केस लखुटकिबनि आइरे जुलाई 13 की रिपोर्ट मतुंगी नगरंग लखुटकिबा केस असि चीफ जस्टिस रामना मसामक एल नागेश्वर राव अमसुंग जस्टिस एस भपन साबा जर्ज अहुंगी बेंच सेमदुना मखादा बथबक पाइखलगनी अमदि जुवेनल जस्टिस बोर्ड दगी दरगार ओइबा व्यू लौरगा अथुबा मतमदा हियरिंग सथरकने हना चीफ जस्टिस ना ओपन कोर्ट लाउथोखी आइना एजेंसी की पावसना मखा तारे फॉर्मर प्रेसिडेंट एरिस्टोइड हाइटी द हलकपदा मियामना तारामना ओखरे फॉर्मर प्रेसिडेंट जेन बेर्ट्रान एरिस्टोइड ना था अमखेना क्यूबा द लेयंग रुपा मतुंग हाइटी द हलकपदा मियामना हराउ तेमना ओखरे लेबाग सिग लुसिंगबा खुने की मिहात पसिंग मकुत थवाई मांगके मगी उंखना बमरकता आनगे प्रेसिडेंट असिना एयरपोर्ट द थुंगलाबदा मियामना हराउ ओखे एरिस्टाइड असी क्यूबा तोंगान तोंगान लाइना कया लेंगरुप मरमदा हलाखिबने जुलाई 3 प्रेसिडेंट
Javinen Moise Hatrab Matung Charang Barakta, former President Lang Raga Haiti the Tunglabada, Miam Nataram Ugnari Basiki Maram Su Laikani, Amaramda, President Moise Mihat Tiziliba Police Nat Pongdoropada, President Javinen Moise Mihat Pakambu, Aman Arkiba Matam to the police officer, Kunmarina President, as in action K. Adaba security Mio Amata Sopa Dotuna Kulai Matic Chana Paiba, assassin Kambu Aduna, Moise private residence attack Dotuna. President Halaga Makinubi Buna so Alambani, Tizin Umzin Bakambuna President Haksian Police Officer Kun Marimak, Masin Hanglaba Matung, high ranking officer, Amayana police officer, Mari Pajandara Mihara Sege, Langla Langjin Kangtok Nabo Honare. Interim Prime Minister Claudi Joseph Nalagakna, President Mihada Chena Bukudimak Dandi, Pangandana, Liam Notopatawai Hire. Maragasida former President Aristide Hanage President Yarpo the Tunglabada Taramno okay. President as in the airport the Tungla drinking Amrong Watting at the Kimaki, supporters in airport the Tungla Tuna Lake. Aristide ki Panmi Lofanas Party Executive Committee member Joel Edorad ki Matungina former President asi Haksang Panalairi Hanamedera Fondoke. Adobo Mahaka Hanagi President asi Masala Karino Tabiki Cuba the Ling Luban Habiki Akupu from the Pondoki. Hanagi President Nabadagi Pumpa Pagale Habitama Pondoki, Anirak President Kalaga Anirak Mafum Laktoki Hanagi President asi Exile the Lay Robomatum Kumzali Singani Taragamatoida Haiti Halake. Ado bayam namaka fong ba tawdana lerakibani President Moise Albert Senaba Mioi kun hausi pawda phagat pangamkre makoy yambana Colombia gi lanbi orambadagi potharaba ngaktani ahumaman hat pangamkiba kalunana Senaba tare amasu phananaba honaribane makha tarakba atop editorial gi kalam amada utong ahupada ising chokpa tahloise Housing Manipur lenga ki lusingbu Orbis Minister N Birena Manipur da COVID-19 gi anisiba web ki asuba saithing Panglaba State asida Delta variant gi anopa web na amuk hena awaba saithing pirak padagi kanbang ngamnana bagi kanglo na moina lakliba July sesat taragani pandagi Manipur da numit tarani total curfew thamlagani ana lak thokre Manipur gi miyam na wakal tapu wat padagi laisat asilaksin na bokona bada batam thintana bagi maram oirabra habagi maunga simagti lamtam masigi oina dilaibak thibane Lainga kasana aukiba tha megi hanba seul dagi Manipur da tangkak thaida lockdown thamlubagi Khara komthok brabagi matungda CM state asiga hausi korba COVID-19 gi aruba asidagi section da bai yataba phibam dagi tangai fadana numit tarani total curfew thamnar ba laukthor phoi gani khalle Manipur da COVID-19 gi anisuba web na mioi kya na hanbagi matakta mioi lising hena sian khraba matungda khara phagalakpagi maung seul amagi mamangta leram laba matungda Saliba tha asigi sai taraga humdoi taraga mari da nabagi masing khangel hengalakpana maram oraga Nongmada miyo lising amagi matakta thangna thangna positive oire klipa asi state asigi miyamna yamna section na leiba bathau tarakle masida lega da hona ba yabu hona rabasu utong ahoba ising chokpagi bongda leirabra haibagi wangla kadori habai haji leba ki mami mapi mapa oirba sing amadi ana laying thabak toriba doctor sing kokta khut hapagi mongda lakbogum tori habai maramde yamna wakal tabu watpadagi langana matam gi pipa laichadasi Launadana Kanglon ngak pa wat patagi laichat asina saithing pirakpa helabra haibagi singnaba lairakpagum tawre Amromda Manipur laingak na jumthong kudingi COVID test tawnana bagi khongthang oina imung amadagi mioi ani test tawraga matuda phanglakpa result gi matung ina imung adagi mi kudemak test tawbagi mau asida lamda masigi maigi gi adagi mioi sina khara semdokpa pampagi wakhalot phongthon ariba asida laingak na khanba sungkadaba male maramde test tawthokliba imung amagi mioi Ani dugi manungda positive oiba amata yawtrabasu test tawdaba sing marakta laibak thibadagi positive oiba yawroklabadi imung adu danatana thangnariba jumlon nariba sing paktana danawna positive oirpa yabagi oithokpa lairakpa yai aibasne masina maram oraga hojik Manipur lengang paktana covid test tawbada imung kudimaki me punamak test tawbana COVID-19 gi laisat laksin badu khumang choksin getra khalli maduna trabadi laingoi pal thingba utong ahubadi sing chokpa tadun state asigi miam COVID-19 gi laina narakpa yai aina Manipur gi maikei kya dagi miam ngang na rekli basi sumlak kadra khalle adoba state asigi miam na covid ki hidak ka pada thausa hauda badagi Manipur da COVID-19 ki laichat na khata na nabagi masing hengalak kadra aina miam na singna ba hengalak pagum su tauri ai batai state asigi miam gi marakta wakal tabu wat padagi thaurang na maram oraga police laglaga covid ki kanglon chumna chatpa police sarkraga komthok pagi maung asi afabanate maruina lambi lamjauda pot jolib sing masa na section bawat padagi Wat bagi mami tariba asimak yamna laibak thibane Masidasu natana imung amada laisat asina naramba yai haini hek chingna bami ama hek yawbada imung manungge imung adogi me kudemak sek tawbaga loinana makhoiga loina rubasing kudemak test tawdana matam sangna anaba adu bajum adula lahin badagi lekai amagi me pulap positive arang bagi asawa maramba masu oibagum tawre
Masida yamna luba thawdok haibadi jumlonaba mioi amagi mioida atopa jumlonaba amagi mioi COVID test tawbada taunanaba haribada khana chainaba thokpasu nongma nongmagi helabum tawriba asimak yamna lebak thibani marmaduna state lengana jumthong khudingmaki mioi punamak COVID test tawthokpan hena COVID 19 ki laisat laksin bada khomang chawsin gadra khalle lupa lag yang manga hen bagi heroin ga kona na mioi taruk phare Imphal East District Police Narcotics amati YADA ge apun batim amana lupa lag yang manga hen bagi heroin phare mioi taruk sapangat kre ngasi Imphal East District Police ki SP conference hall da pangthok ki pau gi mipam amada SBN Herojit IPS na phangdor ki bada ngarang akang da pau ama phangbada ki district asigi SP amadi SDPO porompat ki miyang makhada Imphal East District ki narcotic cell gi OC Inspector KS Dev Kumar Singh da lucingba Executive Magistrate amadi Irilbung Police ki person sing amadi Youth Athletic Development Association yauba timamana no bidang war pung mga khara ihalakpada soibam laikai Citizen Club bayat acha da walking check tawring haida miyoyani makhong na lakpada phaduna check tawrum matamda heroin powder sing da phangke bane Paraba miyoy ani adu mai Imphal dagi aduga housing na hata gulapadi leiba wasim angkra sahi kunga mathoi apokoi MD Sirajuddin amadi new sekol dagi lemba yongkhaibam kawe magoyani dagi sapon kep kunda yauba heroin powder ni haina singnaba amadi pan card ama phangke makhatana makoi ani na haidorak padagi namidang waram pung 3 minute kunrom tabde scooty besma number MN01AD 1240 amadi mobile handset ama kona na sekon mantop leirak dagi ningthaujam Nilasandra Singh sahi kunga taret apokpa polindro amadi lilong kunau dagi Rezwan Khan sahi kunga tarok apokpa Abraham Khan koba mioi ani phagarke faraba mioi ani asida wang phang chathabada namidange pungtare lom tabada tengnopal ki maujang village dagi tengkhosan baite sahi kunra gomdai apokpa thongkhosam baite amadi more ward number 1 dagi emkhomang baite sahi kun ga taret apokpa jamhol baite koba mioi ani su phagatke faraba mioi taruk amadi polam sing adu porompat police ta sinakre makoi ki mathakta Anggi oi pathabak sing lokut na thijin ba hokre anus pawgi mifam aduda SPN Herojin makhatana pawmi sing da phangdoke Manireda na pirakpa study reading lamp school marigi mahiroi chani humphum doide yandhokre Wangjing tentha kendra ki MLA pawnam project gi miek makhada Manipur lekha ki Manireda gi makhada pirakpa mahiroi sing study reading lamp kendra aski langmai thel leiba tongan ba school marigi apunba mahiroi chani humphum doide Agriculture and Allied Farmers Foundation da sinduna khosinakre Foundation की President Paunam Sandi Kumar Lucingdra Pangto के बथौरम PSG Group के Media Advisor राकेश नवरेम LM MLAP Project की PRO S Joydev Singh BJP की वांगजिंग टेंटा मंडल की General Secretary थांगजम ब्रजकिशोर पुण्य हिंगमिनसी ग्रुप PSG की मरुवे मेंबर आइस इबोसोवा मिताई Publicity Secretary हाइखाम चौबा मेंबर M Bobby Devi L Santi Devi E Shyamala Devi Wailandoni Devi Naurem Romila Amadi Foundation asigi Publicity Secretary M Kanta Singhan Marueba Mioi kana sarubya ke Mairoi Singh da study reading lamp yanthokpi ki thorum adugi matangda MLA ki PRO S Joy Devda Fongdo ke badak ngasi anirak subu meno wangjing tenta kendra asigi Mairoi Singh da study reading lamp and thoklibasi Manipur lengha ki Manireda department na kendra asigi MLA Paunam project ki khuthangda pirakpani Yenthokliba liam sing asi hana darkhas tharakraba lagathel ki tongan bas school mari ki apun ba mahiroi chani umphom doi da pibane lainaba khunggang ki mahiroi sing asina larik paringe matam da mai mut khebada ki mahiroi sing wakal da lainamba chamam na ba punba api paliam asi ki mathena ko khan thon haurak liba ngasi ki naharol sing da anuba mangal amba pina da ki wakhalon da yantok pane atopa pau amadana Nagaland Higher Secondary College sing hangbai hankre Nagaland Government na Higher Secondary School sing amasuk college sing lakliba July 16 ki amukhana angbai hankre Government ki wangang loi naiba kronu na aike state sida home suba tangka ki allok hayeng dagi auragani amasumasi agas ama phaba chathagane District Task Force sing ki mot lawraba madung Minister Naif ki regional ba high power committee on COVID-19 ki mifam amara wari basi lawgani hanam hangna phangdorakle manhai ki tangka kasida July 16 taki Higher Secondary School sing amsa college sing na physical class hwai halagane aduba teaching abaso an teaching staff pun bang yambrabada COVID vaccine ki hanba dose kapthok pa natragana namit taramangani khuding ki COVID negative oiba report pi darkar oigani hana mangna phongdoke adumaina mong mairoi sing ko na de asugumba nom amata lawto pal tawdre thani pan khusuman pi dabadagi employees sing kok ta khud hamnare Public Works Department PWD da thabak tawjab workers casual master role ki employees sing khusuman thani pan chupna pi dabadagi employees sing kok ta khud hamnare
Hirmasida Manipur ki Minister amadi mari leina pa Minister na miyang changpitun athoba matamda khosuman pithok piya hena Joint Coordinating Committee of PWD Manipur na cherol amada apel tawrakle. Department asida senmi oina thabak tawjurba work charge casual master role amadi home guard employees asike thani pan chumna khosuman pebi dabadagi kham thengna wanare asuk lurabat lebak ki laina laichat maragasita thani pan khosuman pebi daba aibase employees ki hakmat pani engineering Department Mari Water Resources Public Health Engineering Department amadi Public Health Engineering Department amadi MID harba department sing asigiti thagi changnai na employees sing khusuman pire aduga PWD department na thani pan khusuman pibira na thambiri ba asidi pende ahre hauji COVID-19 ki saitheng phangduna satok sachin tawbusu jadaba oibana jumjum dagi mapanso thokpa yanadre marmaduna leiba ki mafi mapa oiribasing athuba matamda panduna leiriba thani pan gi khusuman ase Pidhok Pinabal Joint Coordinating Committee asin aroibada Chief Minister amadi mari leinaba Minister ki puning sing silagle. Maragasida COVID henna sandorpa yabagi akiba leire. Kaksing district ki Urea har John bagi thong asina district asida COVID-19 henna sandorpa yabagi akiba leire aina join non-government voluntary organization kaksing na cherola pada phangdoragle. Laumi sina hauze Urea har gi dakar aduki madik oibana sumla tangi bag ama phangna ba khona pada ahingdong yai tage. Kaksing lamdong ki godon mamang de kiule patari lenga no COVID-19 ki matang da mitin dana bo wafum kya thamlabasu laumi sing de COVID-19 na narabasu yare haiba sak manare aire matang charing da fauda Urea habau drabdi pambin sing chawkhat pangam tabana COVID-19 ki akiba amade matam mangba ki na tana phangna ba khonari lenga na fiba masim bunna khanaraga distribution mechanism da semdok pinuna decentralization tawduna araiba mongda Urea har phangna na ba athoba matam da sinbiu aina joint non government voluntary organization na aroiba da thamlagle Atau pau amatana mahak pham thadokle haiba Karnataka ki minister na yakidre mahak pham thadokle haiba wafam Karnataka ki minister BS Yediyurappa na si yakidre mahak pham thadoklabra hangbada Delhi da leiba Karnataka bhavan da Yerurapan aike asigumba wafam amata leite mahak pham thadokle haina sandokliba asida asumba amata yaudi haina si minister na phongdoke manangasi BJP president JP Nadda unakibagi matang da Yediyurappa na aike Makoina Karnataka da party gi mapangkal kan bagi matang da kanake Karnataka ki matang ki assembly mikal da BJP po amuk hana mai pakana bagi matang da miyang chang hanaba Nadda na magonda kangalaki hana sumana phangdoke Yediyurappa na ngasi Nadda gi matakta unit home minister Amit Shah amasung defense minister Rajnath Singha su unake ngarang na mahak na prime minister Narendra Modi ga unake bani panbaya badi Yediyurappa na meeting sing matang pangthokle pese Karnataka ki minister sindoklaba yai aina political circle manung da ngangnari maraktane Mumbai da warning haiba amadi landslide na kun mga sire taraga daret kalhaure warning haiba amadi landslide na kun mga sire taraga daret kalhaure auge banamit kiani Mumbai yauna Maharashtra gi mafung kya da akan ba nong subati gi warning haiba amadi landslide thok trapi kun mga sire taraga daret kalhaure mioi taraga daret adu hauze hujik tongan ba hospital da lekanare thawdoga du ba president amadi prime minister na thamoi chokna nugai taba phongdok pagal loiner prime minister na Maki National Relief Fund dagi laiki dapat sing imung dalupan lak ani asok pasing dalupan lising yang kai bigani lang thokre Maharashtra gi Chief Minister Uddhav Thackeray na su laiki dapat sing dalupan lak maka mga asok pasing imung da lupan lak hamam bigani lang thokre aujik su Maharashtra gi tongan ba mafam kya da akan ba nong nam yoi lak kya awaba mayok nare aire atopa yamna nungai da pau amadana UP gi accident da mga sire hom sokle da Pradesh ki Lucknow da truck makhat pathak maka walaba matung kar amata tasin badage Mioi mga si kipaga loinana atopa humna sokle loinana Police na kasi phongdokre Police official amana phongdok matungin na thawdok adu ngarang nabidang waram Lucknow City ki matay dalay pa takari khun manak thoki bane manai ki truck adu patak maka walaba matung kardu ki matak tasin baduda kardu da tonglak pam yun mga kudak ta sipaga loinana atopa humna sokhe asok paching adu Lucknow ki trauma center amada pukat kre anasu official luna phongdokle Nagala da Germany amadi Belgium da isaw na samago humpudra sire mioi chama thiba khangdre West Germany amadi Belgium da isaw na mioi chama humpudra sire mioi chama rom thiba khangdre ana agency ki pauna aire Germany khakta da mioi chama gani fusi ki ana pawa sina makhata bag loinana Belgium da su mioi kuntarit ki aksang phangle aire thokdok du kamari leina da Germany sarkar na bi kan bagi akan ba section thawang lokat khre Marakasi da lep laitana hengalakpa marakta housing head ki mamang da Manipur da mioi champa nu hum toy COVID-19 positive oire thengna khre loina na laisat asli ki mioi taraga mathoi na laikidre ngasi laikida ba makhoi taraga mathoi asi taraga Manipur ge COVID-19 sian ki ba apan bamasing lising amaga chahum umpatara daruk yaukhre aroi beda content sing asigi maru iba pau khara asi ba pau dam jariba Manipur local news YouTube channel amde Facebook page asidagi
yang biri pun nampak pada kasari channel asina tum dak kanar bade subscribe tobi tripesna subscribe tobi romoloina like and share tobu su kawi kan nampak po ambakana thakasari